Loyalam E-PAO tabi bakutimappu Hitram Susmitana Namitangi Pau Pizari Ahan Bida Partu headline. Northeast Frontier Railways की Assistant Executive Engineer Vikas Kumar Minana Masamak MLA Rajen Pui Haiduna Police Toukhre Yangtinari Bakangu Group Singi Marakta Dialogue Tathanduna Santi Hanjin Hanaba Honabiu Haina CM that Memorandum Bisingkre Malem Tongangi Peace and Justice Concert Toukhre Pau Sandono Pijari Northeast Frontier Railways की Assistant Executive Engineer Vikas Kumar Mina Namasamakpu MLA Rajen Pui Haiduna Police Toukhre Imphal West District की अवांग खुनों द पाइखलिबा रेलवे की रोड अंडर ब्रिज की थबक यंगशिन बचलुबा नॉर्थ ईस्टर्न फ्रंटियर रेलवेज की असिस्टेंट एग्जीक्यूटिव इंजीनियर विकास कुमार मीनाबू लमसांग एस की एमएलए सोरक खाइबम राजन खुबांगना थादुना फोख्रे हाइना इंजीनियर मसामोना पॉमिशिंग उनबद फोंदोख्रे अदबु इंजीनियर असिना फोंदोलिबा असि युमफम यावदबनी एमएलए राजेनबु लान उहनब सिनबनी हाइना लमसांग एस की मनुंग चना लेबा खुंजासिना इचंग थोना फोंदोरकली Hiramasiga Mari Lenana MLA na Kobakna Tharaga Fukre Hariba Assistant Executive Engineer Adugi Maming Vikas Kumar Minakawi Infagi Babu Parada Leba North Eastern Frontier Railways ki Office da Paugi Paumi Kraga Unaba Amada Vikas Kumar Mina Masamak na Mahapu MLA Rajen na Kobakna Thaduna Fuki Haina Fondo Kimani Mahakna Hai SDO Lamsang na Northeastern Frontier Railways Deputy Executive Engineer da Imphal West District ki Lamsang Esina Kwanba awang khuno amadi Salam da Sariba Railways Road under bridge asi inspection tawba hoki Deputy Executive Engineer gi aruba thabak ama lebedagi mahaki mahut silaga awang khuno gi work site ta mahak chakhi Chawrakna nungthil pung anirom taba adwaida mahakna phom aduda thungki mahakna makhatana hai mafam aduda Public Health Engineering Department ki Executive Engineer amasung Assistant Engineer su leramki SDO Lamsang di mafam aduda leramki de Northeastern Frontier Railways na mafam aduda paikhaliba thabak asi apiba matamni manungda loisinba ngamdana leibani loisinba ngamdabdagi maramna lebak asida Hauzik oriba tangdulai tadabagi phibam asina ngamdabani adubu package number 18 salam gi oinadi thabak makha chatharaga leiribani mafam aduda officer singna ngahak wari sanaringai da Lamsang SG MLA Sorokhaibam Rajen lakhi MLA lakle harpadagi MLA da ikai khumnaba utpa oina koknon tharaga khutlona duna namaste tawringai da MLA na khangudana monda khubakna anirak tharaki karigumba wafam amata haidana MLA na khubakna tharaba matung MLA gi security guard na mahak mafam aduda detain tawduna thamki tungda railway gi mathang thangba official amadi CRPF ki escort team sing kauduna mahak mafam adudagi halaki haina mahak na phongdoki miyamna lana khanbiganu haina sengdorakli Hauki Bachajat me ahum namidang da uripokta chara henbi nupi amagi video ama viral oriba adu miyamna lana khanbiganu haina uripok yaifa thorang nupi lup nakseng dorakli Hiramasigi matang da ngasi uripok apunba yaifa thorang nupi lup ki sanglen da pangthoki ba paugi mifam amada lup asigi president RK Sana hanbina hai Hauki ba me ahungi numidang da uripok ta hawam dewal lekai digi khaidem Jennifer na Jangsin ki ba khochara henbagi khungjang gamari lenana viral oikiba video aduna maram oiraga miyam dat lana uhale nomedadu da Jennifer na mahak chara henbagi khungjang jangsilagani haina hairakpada khungjang ama chansin se haragadi hana plan ningthi jana tawraga marik chumna pangthoksi uripok maikei da leiribit nupi apunba lup kasu kumna khanaraga jangsin si hatu hekta tawroishi hain haiki adubu Jennifer na khangaudana uripok apunba yaifa thorang nupi lupki sanglen mamangda chara henbagi khungjang asi jangsin Bahrambani Mahana Changsilibu Kongjang adu yamna Thagat ingai Waiba Kongtang Amani adubu Hana planning Taraga Makhatana Chara Hengadaba Muyushingi Serial Sendoktuna Amadi Yar Kadaba Singsu Palina Changsinaba Kanaraga Tausi Habakaktani Haina Mahana Haiki Northeast States Singdanga Sing Nonglai Nusikaluna na Nong Churagani Hari Indian Meteorological Department Hari ngasi awang nongpoki state singda Nonglai Nushit yauna akhak aragaluna na Nong Churaba Yai Hari Amaramda Lebaga Sigi Tonga Mafamda Akanbat Nong Chugani Hari Arunachal Pradesh, Assam, Meghalaya, Andhra Pradesh ki Samudra Khongban, Jharkhand, Odisha, Nongchuk Bengal gi Himalaya Lamdam Amadi Sikkim da ngasi Nongkana Churaba Yai Tamil Nadu amasong Puducherry da Nong Chugani Hari Chief Minister na NRC gi committee athubada semlagani haina phongdokiba adu Manipur imana taramna oi hari
lamdam asida NRC chatna halu haina miyam amasung CSO kayana lauriba asiga mari lenena che minister na NRC committee athubada semlagani haina phongdokhibadu Manipur imana taramna OE tawbutabu NRC update tawbat natte ahambada NRC hana tawbiyu haizabani haina loop asina thadoropa chirolamana hari Chirlasina Makatana Haribana, Handak Lok Sabagi MP Dr. Akoizam Bimona, NRC Maram Dangang Kibada, English Magatama Panyang Matoida, NRC Taukibilate, Haina Hai Kibidu, MP Amoina Kandanang Biganu, NRC Gazette, one day Yaribadu, Nintina Yengdana, Babna Saraga Habidu. Habiganu, Administrative Reporter Yaba Port Adubu, MP Bimola Kandanang Biganu, Haina Pena Fondorakli, Manipur Imane. NRC Tobiu Hana Lenga Kimarin and everything the Kayara Kana memorandum pisin like Cray. Manipur Lenga NRC Gimatang the committee stem by Yauna seminar Tonaba Torang Pakapiu, NRC Gi Kanan Navada CSO Akang Ahi, Academician Kayana Lenga Kanan and Abu Hana Fondorakli. Kolkata Manipur Babanda Mutum Jacoba Miu Amana Chahikaya Masagi Mayum Dona Leshin Batanatana Bavana Sigi Garisu Niomlana Sizna Dunalay. Manipur Lenga General Administrative Department ZAD ki Makhada Kuntaruk Rural Road near Max Muller Vavan Kolkata 700020 Dalariba Manipur Vavan asi Mapu Pandabaga Pankak Oibaga Manare Vavan asida Micham Nupa Amana COVID-19 pandemic ki matamdagi Hausip Haba Masagi Mayungumna Leshinduna Lere Hari Pau asina Pangba Paugi Matung Inadi Vavan asigi VIP room number 302 da leriba mioi asigi maming mutumcha haina kawi mioi asi Imphal West ki Pachoi Kendra gi manung dagini hari Vavan asigi chana kanglong gi matung ina mioi amana numit tare ni dagi hena lebe yade hari adubu hariba Vavan gi chana kanglong na si thugaraga mioi asina ka hongduna lerakpani mahaki aranba thawong asi Vavan asigi makok thongba DRC oriba asina su karigumba thabak amatak lokhatana hojip hawa leri hari yamna ngalibadi mutumcha hariba mioi asina Kolkata Vavan gi staff kayada Vavan asigi officer amagi mongda thodabagi thabak su chathai masidagi hendoktuna Vavan asigi painalariba gari Vavan asigi driver siznaduna magi thabak khudimakta chathok chasing tawi mahangna chathariba aranba thawong asi ngasi phawba Vavan asigi makok thongba DRC ni yengsinna lerakliba asi khwadigi ngakpa ama oire maduna Manipur Lenga ki General Administrative Department gi makok thongba singna athuba matamda miyeng changpham thokle hari Yengtinari Bakanglo Purup Singi Marakta dialogue Chatha Handuna Santi Hanjinhana Basinbiu Haina CM the memorandum Pising Cray. Thado NP Manipur TIM na Minister Yunam Kemchanda memorandum ama Pisinduna Yengtinari Bakanglo Purup Singi Marakta dialogue Chatha Duna State asida Santi Hanjilanaba Rules of Law Lainaba Amadi Kanglo Purup Singi Marakta Thazaba Thamna Basinbiu Haina Fondo Cray. TIM na Thadoro Pacholamagi Matung Anna CM da Pisinkiba memorandum Aduda organization asina Manipur de Leminari Bafurup Contrataru legitimate representative Singi Marakta dialogue Tahonduna Kanglo Purup Singi Marakta Leriba Wakal Tanadaba Sing Asi Kok Hanaba Simbiu Hari Gerald Asina Makata Raduna government asina Karigidama community Singi Marakta Amadi Santi Oina Hingba Pabli Bafurup Singa Saka Una Handuna Wari Sana 100 Karigino Haina Hanglotli government asina Kudakta community Amaga Unaduna Wari Sana Naba platform Asigi Soidana community Singi Marakta Amaga Thazaba Thamnaduna Tungkoi Santi Emasung Tangdulai Taba Purapangam Hari government Asigi Amata Oibigi Wakaluna Masung Pro Peace Community Singalona Anti Peace Elements Sing Masak Khangdokuna Makoigi Matakta Punna Akan Bakongthang Sing Lokakadabani Hari Brown sugar kilogram amaga kondana nupi ama Chuchampurdagi fare Manipur Police na drug lalonba singi mathakta chatharakpa operation da Chuchampur gi Tuibongdagi nupi ama brown sugar kilogram amaga konana fare official oba pawa magi matung inna police na ngarang Tuibongda chatuna thi humbagi thabak chathabada soft case marfuni thoida hapa brown sugar singa du losinuna thanambadagi phangmangam ki intelligence ki pawgi matung inna operation chathabada faraba nupi adudi hatnai them haukip chahi kuntrani thoini hari mangondagi yamlaba drug sing adu fagat kibaga lunana thigatpagi tabak su chathaba hokrai drug lalonba khutpu amaga mari lenaramba yai habigi chingnabasu leire hari chaliba tha asige ahumda police na routine oina frisking checking chathabada brown sugar yawa soft case kuntaret puduna chalamba miyoi anisu fagat pangamki faraba miyoi singadu de heman baite chahi nifutaruk amasung
Saikai Sanglong Kongsai Jahi Kuni Hari. Haira Mishing Adu drug Putopusen Tobuda Chenaba Miyuni Habisu Kamangamle. Chuchampo District drug Lalon Bagi Kutpusing Lare Haiba Kangbagalunena. Miyushing Adu Adugumba Kutpu Adu the Chenaba Miyushing Oigani Hari. Adugumba Lonaya the Bapolam Sing Lalon Bamadi Putopusin Tobusing in Matata Police na Makatana Operation Chatabahore Hanasu Police Kipao Aman Fondorakli. Malem Tongamgi Peace and Justice Kongchat Toukhre. Manipurda Peace Hanjilakna Bohonabada Malem Tongamgi Cycling for Peace Manipur Peace Habawakalunda Dali Degi Imphal Tamna Lapada Committee on Travel Unity Kotuna Kangpopi District Landona Imphal Tamna Chapeyaro Harakiba Amadi Manipurgi District Taratarukta Chakadaba Peace Solo Ride Amagi Matang Dasu Indigenous Travel Leaders Forum ITLF Kimai Kaidagi Chuchampo District Manunda Peace Awareness Chatabayaro Haina Thinglakiba Adu Makatana Chatabayanaba Manipulenga Amadi Governor na Ayaba PBU Haina Imphal International Airport gi CM Secretariat Phawa Chakadaba Solo Walk for Peace and Justice ki Khongcha Chakre Khongcha Duga Mari Lena Peace Cyclist Malem Thongam na Phongdoropada Manipur Toliba Irangasi Warushin Ama Puraktuna Miyam Tangdu Leitana Mahusagom Hingana Bohonaduna Lenga Gasina Honabiu Amadi Kanglo Puruki Kena Batamdana Miyam da Peace Buba Khongchat Amachana Bohonabada Kwatu Amadi ITLF na ating bapirakpada natana organization ani asina ngasi phawba chathariba thabak thorom khudimak communal oiba thabak thorom ngakta oina chathaba maramna organization ani asi unlawful activity prevention act 1967 gi makhada organization ani asi manipur miyam gi mayokta thabak toba organization ni haina lauthok piyu haina manipur gi chief minister Yumnam Khemchan amadi governor Ajay Kumar Bhalada point mari yawba memorandum ama pisina bohonagani haina su phongdokhi Zun Taramanga Kuntarit Pawa Kalen Suti Oigini Hari. State asigi Hosik Oriba Law and Order gi Pibam Namaramoraga academic activities sing Maru Oina School Tamliba Mahiru sing the Hena Chaiting Pidi. Maramaduna academic curriculum sing asi Mapung Fana Loshin Bayanaba Kalen Suti Matam asi Chaliba academic year 2026-27 gi Oina Matam Kaktaragani Hana Directorate of Education Esna Thador Pachirolamana Hari. Cherolasina Makatana Haribana Mamanga summer vacation Gamari Lenina Tokiba notification Amada Jun Nipan de Gina Kuntaret Pava Kalen Suti Oregani Hakiba Adu Nauna revise Tokibagaluna Kalen Suti Asi Jun Taramanga de Gik Kuntaret Pava Kaktama Oregani Hari Arubada Maruba Pau Amukana Pizari Northeast Frontier Railways ki Assistant Executive Engineer Vikas Kumar Minana Masamak MLA Rajen Pui Hadina Police Waka Cray Yengthinari Bakanglo Purup Singi Marakta Dialogue Chata Handuna Santi Hanjin Hanaba Simbiyo Hana CM that memorandum is in Cray. Malem Tongamgi Peace and Justice Kongchat Toukhre. Matang asida loyalam E-PAO na namitangi pao bibil lazari tabili ba kutimako amuka hanap kurumjari.